Good morning, ma'am. Ma'am, kamay tayo narige. Do ma'am, sundum nungaram ko na yung kalulab ko. Ado ma'am, ngasi igi video se, kano tigi na haoure ngasi baro tado re ko. Ngasi igi mo paga mato ma mapanda sa uba. Ado ko ngasi se Mother's Day numito ra me ko. Ado ichana pi anina mo gi school se ko ban wei bu ko ngasi se. Chain jang ngasi mo ba ni na thong khona thambira me ko jumda wei je ba posai khara duna. ꯑꯗꯣ ꯃꯕꯥꯅꯤꯅ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯈꯔ ꯇꯧꯔꯝꯃꯦ ꯑꯗꯣ ꯚꯦꯅꯤ ꯀꯥꯡꯁꯣꯏ ꯑꯗꯨꯒꯤ ꯐ꯭ꯔꯥꯏ ꯑꯃ ꯇꯧꯔꯝꯃꯦꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯂꯩꯖꯕ ꯖꯤꯔꯨꯝ ꯈꯔ ꯂꯩꯕꯀꯣ ꯖꯤꯔꯨꯝꯗꯨꯅꯁꯨ ꯃꯌꯥꯏ ꯈꯥꯏꯔ ꯈꯔ ꯊꯣꯡꯉꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯉꯁꯤꯁꯦ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯗꯤꯟꯗꯥꯁꯨ ꯈꯔ ꯃꯪꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯅꯨꯡꯊꯤꯟ ꯃꯇꯝꯅꯤ ꯄꯨꯡ 4:30 5:00 ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯃꯕꯥꯅꯤꯅ ꯉꯁꯤꯗꯤ ꯃꯣꯃꯣ ꯆꯥꯗꯣꯔꯦ ꯃꯣꯃꯣꯁꯨ ꯈꯔ ꯁꯦꯝꯃꯝꯃꯦ ꯃꯣꯃꯣꯁꯦ ꯃꯣꯏꯗꯥ ꯉꯥꯛꯇ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯅꯦ ꯑꯇꯥ ꯃꯣꯏꯗꯥ ꯑꯦꯛꯆꯨꯋꯦꯜꯒꯤꯗꯤ ꯃꯣꯏꯗꯥꯅ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯕꯥꯅꯤꯅ ꯉꯁꯤꯗꯤ ꯑꯇꯥꯒ ꯃꯣꯏꯗꯥꯒꯅ ꯃꯤꯛꯁ ꯇꯧꯔꯒ ꯃꯣꯃꯣꯁꯦ ꯈꯔ ꯁꯦꯝꯃꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯒꯅ ꯃꯄꯥ ꯑꯩꯈꯣꯏꯅꯤꯒꯤ ꯆꯥ ꯈꯔ ꯆꯣꯟꯕꯤꯔꯤ ꯅꯨꯡꯊꯤꯟꯒꯤ ꯑꯗꯨꯗꯒꯤ ꯃꯥꯅꯅꯦ ꯀꯩꯅꯣ ꯂꯩꯇꯦꯕꯀꯣ ꯆꯠꯅꯤꯁꯦ ꯁꯦꯝꯕꯩꯗꯃꯛꯇ ꯀꯩꯅꯣ ꯈꯔ ꯇꯧꯔꯦ ꯇꯣꯃꯦꯇꯣꯁꯨ ꯀꯨꯀꯔꯗ ꯈꯔ ꯀꯥꯝꯃꯦꯕꯀꯣ ꯃꯌꯥꯝ ꯁꯣꯝꯗꯅ ꯃꯣꯃꯣꯁꯨ ꯃꯕꯥꯅꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯣꯃꯣ ꯁꯦꯝꯅꯕ ꯀꯩꯅꯣꯁꯦ ꯂꯩꯇꯕꯗꯨꯒꯅꯦ ꯃꯕꯥꯅꯤ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯃꯣꯃꯣꯁꯤ ꯁꯨꯃꯥꯏꯅ ꯐꯨꯠꯄꯣꯏ ꯀꯔꯤ ꯑꯣꯏ ꯖꯥꯏꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯣꯝꯗ ꯃꯕꯥꯅꯤ ꯑꯪꯀꯃꯨꯅꯦ ꯒꯥꯖꯔꯁꯦ ꯁꯤꯠꯅꯅꯦ ꯒꯥꯖꯔꯁꯦ ꯁꯤꯠꯂꯒ ꯃꯣꯏ ꯑꯊꯨꯝꯕ halwa ꯁꯦꯝꯗꯣꯏꯕ ꯑꯗꯨꯒꯤ ꯒꯥꯖꯔꯁꯨ ꯁꯤꯠꯂꯤ ꯁꯣꯝꯗ ꯑꯃꯈꯛ ꯅꯥꯇꯣꯝꯕꯤꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯗꯔꯁ ꯗꯦ ꯅꯨꯃꯤꯠꯁꯦ ꯃꯕꯥꯅꯤ ꯆꯪꯅ ꯁꯅꯥꯗꯤꯟꯁꯦ ꯌꯨꯝꯗ ꯂꯩꯖꯕ ꯈꯔꯗꯨꯅꯀꯣ ꯅꯣꯡꯁꯨ ꯉꯁꯤ ꯃꯪꯉꯤꯌꯦꯕꯀꯣ ꯈꯔ ꯃꯄꯥꯟꯗ ꯑꯗꯨꯅ ꯃꯕꯥꯅꯤꯅ ꯆꯪꯅ ꯑꯗꯨꯝ ꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯇꯧꯕꯤꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯊꯪ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯁꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯣꯕꯥꯏꯜ ꯊꯥꯗꯣꯛꯑꯒ ꯀꯩ ꯚꯨꯠꯀꯤ ꯁꯤꯅꯦꯃꯥꯔ ꯈꯪꯗꯦꯕ ꯑꯃ ꯌꯦꯡꯉꯒ ꯃꯣꯏ ꯑꯗꯨꯝ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯔꯛꯇ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯦꯕ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯁꯤꯠꯄꯗ ꯃꯈꯨꯠꯇꯣ ꯅꯥꯅꯦꯅꯅꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯦ ꯑꯩꯅ ꯑꯗꯣ ꯃꯌꯥꯝ ꯃꯄꯥꯟꯒꯤ ꯋꯦꯗꯔꯁꯤꯁꯨ ꯌꯦꯡꯉꯕꯀꯣ ꯃꯄꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯈꯤꯠꯀꯤꯗꯩ ꯌꯦꯡꯉꯤꯅꯦꯕꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯕ ꯅꯣꯡꯊꯤꯁꯦ ꯃꯪꯉꯦꯕꯀꯣ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯅꯣꯡꯁꯦ ꯑꯗꯨꯝ ꯅꯣꯡꯃꯩ ꯉꯥꯏꯍꯥꯛ ꯆꯨꯏꯌꯦꯕꯀꯣ ꯑꯗꯣ ꯅꯨꯃꯤꯠ ꯌꯥꯝ ꯀꯨꯏꯅꯗꯤ ꯆꯨꯗꯦ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯆꯨꯏꯌꯦꯕ ꯑꯗꯨꯅ ꯗꯤꯟꯁꯦ ꯍꯟꯗꯛꯁꯦ ꯈꯔ ꯑꯗꯨꯝ ꯏꯪꯉꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯤꯒꯅ ꯃꯣꯃꯣꯁꯦ ꯃꯨꯟꯗꯣꯔꯦꯕꯀꯣ ꯃꯣꯃꯣꯁꯦ ꯃꯨꯟꯗꯣꯔꯦ ꯃꯆꯨꯗꯨꯗꯤ ꯈꯔ ꯐꯖꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯒ ꯑꯇꯥ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯣ ꯃꯌꯥꯝꯅ ꯆꯠꯅꯤꯁꯤꯅꯅꯦ ꯀꯩꯅꯣ ꯒ꯭ꯔꯥꯏꯟꯗꯔ ꯂꯩꯇꯕ ꯀꯧꯕꯅꯤꯅ ꯇꯣꯃꯦꯇꯣ ꯄꯦꯁ ꯇꯧꯕꯗꯣ ꯀꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯔꯒ ꯒ꯭ꯂꯥꯁꯅ ꯅꯝꯈꯥꯏꯔꯒ ꯏꯔꯣꯝꯕ ꯇꯥꯏꯞꯇ ꯁꯦꯝꯃꯦꯕꯀꯣ ꯒ꯭ꯔꯥꯏꯟꯗꯔ ꯂꯩꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔꯒ ꯁꯦꯝꯃꯦ ꯁꯤ ꯇꯧꯔꯣ ꯅꯪ ꯑꯣꯟꯂꯥꯏꯟꯒꯤꯀꯣ ꯃꯅꯨꯡꯖꯥ ꯋꯥ ꯁꯦꯝꯃꯣ ꯖꯥꯝꯗꯤ ꯌꯥꯎꯒꯗ꯭ꯔꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯘꯤ ꯍꯥꯞꯆꯜꯂꯦ ꯑꯩꯈꯣꯏꯒꯤ ꯒꯥꯖꯔꯁꯦ ꯊꯣꯡꯗꯣꯏꯅꯦꯕ ꯑꯊꯨꯝꯕ ꯇꯦꯁꯄꯇꯥ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯒꯥꯖꯔꯁꯦ ꯉꯧꯕ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯃꯅꯝꯁꯦ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯀꯩꯅꯣ ꯍꯥꯏꯅ ꯘꯤ ꯊꯥꯛꯑꯒ ꯉꯧꯕꯅꯤꯅꯅꯦ ꯃꯅꯝꯁꯦ ꯅꯨꯡꯁꯤꯔꯦꯕ ꯑꯗꯣ ꯉꯧꯕ ꯃꯇꯝꯗꯅꯦ ꯃꯩꯁꯦ ꯇꯞꯅ ꯂꯩꯊꯔꯒ ꯑꯣꯝꯃꯒ ꯉꯧꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯦ ꯉꯧꯕꯗꯨꯒ ꯆꯥꯃꯨꯁꯅꯅꯦ ꯈꯔꯁꯦ ꯖꯥꯝꯊꯣꯛꯈ꯭ꯔꯦꯕ ꯉꯁꯤꯁꯦ ꯑꯗꯣ ꯖꯥꯝꯕꯗꯨꯒ ꯃꯣꯏ ꯐꯖꯅ ꯈꯥꯕꯩꯁꯤꯅ ꯀꯩꯅꯣ ꯇꯧ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯑꯣꯠꯄꯤꯕ ꯌꯥꯎꯕꯤꯔꯦꯕꯀꯣ ꯃꯌꯥꯝ ꯃꯅꯝꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯦꯕꯣ ꯃꯌꯥꯝꯁꯤꯗꯤ ꯃꯆꯨꯁꯨ ꯐꯖꯗ꯭ꯔꯦ ꯃꯣꯃꯣꯁꯨ ꯃꯨꯟꯗꯣꯔꯦ ꯍꯧꯖꯤꯛ ꯃꯣꯏꯕꯥꯅꯤ ꯃꯣꯃꯣ ꯆꯥꯔꯤ ꯃꯣꯃꯣ ꯆꯥꯅꯅꯦ ꯁꯣꯝꯗꯗꯤ ꯖꯥꯏꯅ ꯊꯝꯃꯝꯃꯦꯕꯀꯣ ꯒꯥꯖꯔꯗꯣ ꯃꯣꯃꯣ ꯆꯥꯔꯤ ꯑꯗꯣ ꯁꯤꯒꯅꯦ ꯑꯃꯨꯛ ꯂꯥꯛꯑꯒ ꯆꯤꯅꯤꯒꯅꯦ ꯑꯗꯩ ꯀꯖꯨ ꯕꯗꯥꯝꯒ ꯊꯥꯛꯅꯅꯦ ꯉꯧꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯁꯤꯒ ꯑꯪꯀꯃꯨꯛꯅꯦ ꯁꯪꯒꯣꯝ ꯊꯥꯛꯑꯒ ꯀꯩꯅꯣ ꯉꯧꯗꯣꯏꯅꯦꯕ ꯁꯪꯒꯣꯝꯁꯦ ꯍꯩꯔꯒ ꯃꯨꯟꯅꯕ ꯉꯧꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯪꯒꯣꯝ ꯍꯩꯔꯦ ꯍꯧꯖꯤꯛ ꯁꯪꯒꯣꯝꯁꯦꯅꯦ ꯈꯇꯪ ꯍꯩꯔꯦ ꯑꯣꯝꯃꯒ ꯊꯝꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕ gimana bang? Gimana kita tahu? Haoure. Aiki ngasigi gajarkahalwa siapa?
어, 짜고 예뻐요. 아, 이거 너무 먹이네.